Targeting Neet 2026, Bio 360 Neet Success Center की Biology Foundation regular course lakli batang kunga taruk tha mga English ngani kunga mga digi hauzaragani facilities khara palabada regular test series amasu mock test series printed NCERT based study materials atopa uja singa manadaba mawongda base amada satra nifuga mga khak lawjagani student gi level khangna takpi tambiriba center ni hena nungairiba man affordable fee oijabaga loinana full course fee da lupa lising taraga taruk khaktani installment 60 da pibigi khudong saba su pizari akupa marul gi dama akhoi contact number 8575587677 natragana akhoi gi address hodam lairak opposite kai sampat oil pump da lakpiduna akupa marul khangbi biyagani manipur top channel gi maikai gi maruiba pawkhra oina tamna lairi amasum tengbang lairik sing ibigi thabak sing kupna yengsinana ba governor mari lenaba sing da MSF na taksinkhri lamdam asigi tungi miro lamadi lamdam asigi ina khule hairiba satnabi sing masak taknabagi damag tamna lairik amasum tengbang lairik sing ibada khudaki oina yengsin bina bamadi khanabina ba Manipuri Student Federation MSF na mahairoi sing amadi miyam gi mahut silaga governor yauna mari lenaba authority singda ngasi member nam pidana taksinkhri Governor Ajay Kumar Bala Secretary Education is Nodal Officer MPSS Director Language Planning and Implementation Director SCERT amadi Chairman Bosiem the English Manipuri amadi mitai mek the iduna ahum thokna bishin kiba member namasi mapung oina haujuk laidiba mai marsingi masak mawongi matangda amasu mari leinaba angam athausingna yaraba chapsaraba mai marsingi thausil thorang amagi matungina Manipuri lol tamna lairik punamak phanganbegi matangani member namadura maru oina Manipuri Basa Sambadan Samiti MBS is ki nodal officer madi atai member oriba university singi BC sing athuba matamna mifam ama kauduna lolda tamna lairik iba sida thengnariba khudong sadaba sing amadi aibara sinafam thopa wafam singi maramda khananai nabiyo Manipuri lolda tamna lairik sing inaba honarakpa sida hauju phaw yaudriba subject singi oja singsu mifam asidi yohanbiyo masigi mathakta subject kharaga tamna lairik nauna ithokadabasu yauri kharadi English tagi translation khak tawgadabasu yauri masigi tongan masana kanglon sing athupa matamna sembiu Manipuri lol gi wahai gi pukai si hena sakhonabigi thabasi Directorate of Language Planning and Implementation amadi Manipur lengan athupa matamda longei dictionary lon haur encyclopedia amadi subject oiba standard glossary sing ngamliba makai sem sadana thambiyo kumza English ngama samapan ga humfuga nipan leibaki mahigi kanglon aphaba mongda pukhotna ba haiduna National Policy on Education ANPA semki kumza English ngama samapan ga marfu tarukta amuk semki hairibi English ngama samapan ga marfu taruki NPSC semdok semjin khar tawduna English ngama samapan ga mawdra ga nithure sananki Inauna bo ina kumza English ngani ga taraga mapanda National Education Policy NEP puthoktuno kumza English ngani ga kundagi leibak sin thungna satna bawki kumza English ngama samapan go humdra ga manga English ngama samapan marfu ga nipan English ngani da amdi English ngani ga manga da National Curriculum Framework NCF samgalaki Manipur gi wafam da yanglakpada ngasi mahairoi singda tamna lairik singasi SCERT kosimna NCF 2005 ki matung ina syllabus semba lairik puthokpa maisang singi atai kanglon sing yatpara singba tawduna tamhalibani NEP 2020 asina lamdam sigi mahima singi kanglonda ahongbu kya purei matang asida thamning wafamdi anobi education policy sigi masak mawong 5+3+3+4 habiti ahan bara foundation stage 5 year ahanbigi sahi humasi preschool angalwadi pre-primary angamagi sahi ahumdagi taruk phawani amasum preparatory stage 3 year sahi nipani ki taramathoi middle stage 3 year sahi taraga mathoi digi taraga mari secondary stage 4 year sahi taraga mari digi taraga nipan phawani masigi matungina syllabus semduna lairik iba phong tawduna madi khunai mafam sigi leibak rayaw sigi oibada yumpham oiraga mahi masing tamangadoriba natragana 10+2 gi mahi kanglon sida adumak makhatana tamangadoribra haibasi laingakna mari leinabasingna chapchana miyamna khanganbiu madugi matungina Manipuri lol
tamna lairik-sing phangananaba honnabiyu hainasu taksili. NEP 2020 ki matungina tamna lairik punamak nipan subu schedule yauriba Manipuri lolda phangananaba honnabibaga loinana MSF na mathakta palliba maruoiba wafam ahum asi thabakta oina onthoknaba thoksil thorang pekhatpiwa madi lengang na athubada mahairoi lebak miyam khangna paring naina satharakliba mahaigi kanglon sida laingaki phirep natragana khongthang karamba thakta phibamda laidi haiba mayek singna lokthokpiwa hainasu MSF ki mekedi ki taksinki Makasa tharak poina panam paukse ki editorial digi ahak pesarak pidrabri 2025 ki World Environment Day pangthok pi wan thok lairoi malem ge na mausa ki khal kaidana thamna bo honabada miyoibana lawgadaba thawdangi matangna malemda leriba akhang hai kyana khannabi yaba khannaraba matungda umang wamang yokhat pasina khwaidigi hena maru oiba hiram oiduna khannabadagi malemgi mahoksa gi akoibigi phipam kaidana thamnabigi thoram jun thagi mangara pangthoknaba orepna khibagi matungina sei khudingi malemgi World Environment Day gi thoram pangthokna bugum satliba sei English ngani ga kunga manga gi oinisu malemgi mahoksa gi akoibigi phipam ngakna thamnaba thoram World Environment gi thoram Malem sin batuna pangthok naragani thauram asiga mari lainana Manipur su mari lainaba state asigi loisanga madi lanai lup kyana World Environment Day gi thoram pangthok nabigi sem sanaram lagani khali nakala maromda malem gi mahoksa gi akoi bigi phibam ngak senduna kannana bigi thoram pangthok nari basida Manipur gi oina mapung oina tampa ki lamda upal thabigi thabak sei khudingi state asigi mapung khudimakta pangthok nabigi mami sauna taduna sei khra sida lakpugum tawri habi hai Amaramda upal thabigi thoram pangthokpa si Manipur sieliba torel singi horakpam oiriba singi lam singloinana stirasi singi mafam punamakta upal wapal thabigi thorang pekhatpa sungani habigi wafam kyam lamdam sigi mekei kyadigi miyamna phongdok narakli aduba haukiba Manipur Assembly lenga ki CM oiramanong thoma berena stirasi gi umang kanana akhanaba thorang kya pekhalakbagi manusana lamdam sigi singi mafam singamadi Manipur sieliba torel singi Torel maru sing upal thabigi thorang pekhanaba honaba goroina thabak oina pangthoknaba hawdokhraba leikrabani nakala maromdana Manipur gi umang kananaba madi upal wapal thanaba akhanaba thorang kyam hawkibe en berena lusingba BJP lenga ki matamda hotnabigi mayokta liba kokinar kotiuri singna phongna singna boina Manipur gi singi lam sing paksana kokthoklaga popi thabigi thabak torpigi mathakta atamnana miteisin landaraga makoi goiba tongwan balenga ama Manipur masetana thugairaga semna bokhona riba simakti lamdam masigi oina yamna lebak thiyune amdi kokinar kotiuri singa si Manipur gi yelhomi isingmi tami singdana tana malem gi miyam gi mayokta liba tamthiraba terrorist oiraba furup kangrup amani haina UNO na laukthokpa yarabani habi hai nakalamarom malem gi miyam gi mayokta lairabani habi yaraba miyoiba fruit khanglobasina singi umang koktholaga popi tharaga mayai kaba polam sunglibasing asina aranba hiram kyara mangzil thana thabak tawduna lairibani asibu ngasigi India lenga kayam koina kankhattuna thamlaga Manipur gi yaromi singna umang yokhatnaba honabagi mayokta thabak tawribasing asi yengduna laikhigadori habigi wahang kayana state asigi mekei kyadagi leptana hanglakpa sahi ani henkrabani maram aduna English ngani ga kunga manga gi World Environment Day gi thoram pangthokpagi wan thok len si harabadi India lenga na kokinar kotiuri singasi athubada moral gi matungina serak pirabada World Environment Day pangthokpagi wan thok leigen heba panam paukse gi editorial ma'am special content mane ma'am da makhatana thamjari makasa tarak poina to papaw mana laikhidraba BSF ki imungda lupa lakh tara khusina gadori Rajbon statement magi matungina Manipur government announce tawraduna esgracia oina lupa lakh tara Deepak Singha kham laikhidraba BSF ki constable da Major Laisram Jyotin Singh Ashok Chakra P scheme gi makhada ki imung munung hairibe esgracia se khusina gadori haukiba megil tang tarada Kharkola border outpost BOP da Pakistan ki kablakpa drone attack da Constable General Duty GD Deepak Singha kham Taresubu Battalion Border Security Force ta liba mahak attack adun mara moidun mahak laikhidabani ngasi national address tawba matamda Prime Minister Narendra Modi na phongdokkibu wafam khra memla tentakna thamjagi karigumba India amasung Pakistan wari sanaba taragadi madu terrorism amasung Pakistan occupied Kashmir POK India gi stand di yamna clear oire terror threat amasung tok amuktang na pulap tawbu yaro haibu wafam yawna
PM Narendra Modi na foꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ